ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯩꯈꯥꯇꯥꯅ ꯃꯥꯡꯂꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯕꯤ ꯑꯗꯨ ꯂꯥꯜꯂꯦ ꯇꯥꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯛꯂꯕ ꯅꯤꯕꯥꯁꯅꯅꯤ ꯃꯥꯒꯤꯗꯃꯛꯇ ꯑꯍꯧꯕ ꯋꯥ ꯑꯝꯇ ꯄꯨꯅꯤ ꯆꯅꯐꯝ ꯈꯪꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥꯝꯗ ꯑꯩ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯔꯛꯑꯒꯦ ꯁꯦꯛꯁꯟ ꯐꯥꯎ ꯐꯖꯅ ꯍꯧꯗ꯭ꯔꯤ ꯑꯦꯛꯖꯥꯝꯗꯤ ꯊꯥꯔꯅꯤ ꯍꯥꯏꯅꯤ ꯑꯁ ꯊꯥꯅꯤꯡ ꯊꯥꯁꯅꯨꯗ ꯏꯗꯕ ꯑꯩꯈꯣꯏꯅ ꯏꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏ ꯑꯁ ꯑꯣꯖꯥꯁꯤꯡꯅꯦꯅ ꯇꯥꯛꯄꯗꯅ ꯊꯤꯅꯥꯎꯃꯨꯛꯇ ꯍꯪꯉꯛꯄꯗꯅ ꯊꯤꯕꯥꯛꯃꯨꯛ ꯉꯥꯛꯀꯅꯤ ꯍꯣꯏꯅꯦ ꯑꯈꯪꯕꯁꯨ ꯑꯝꯇ ꯌꯥꯎꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯁꯥꯇ꯭ꯔꯅ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯗꯅ ꯑꯣꯖꯥꯅ ꯑꯣꯏꯒꯗ꯭ꯔꯣ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯅꯣꯏꯗꯨꯗ ꯒꯦꯠꯇꯨꯗ ꯅꯣꯛꯇꯨꯅ ꯆꯥꯗꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯄꯨꯡ ꯊꯦꯡꯉꯦ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯇꯧꯔꯁꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯕꯧ ꯂꯥꯏꯔꯤꯛ ꯍꯩꯕꯧ ꯆꯠꯂꯣꯅ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯥꯛꯄ ꯅꯠꯇꯦ ꯁꯦ ꯇꯪꯕ ꯂꯥꯛꯄ ꯌꯥꯔꯦ ꯃꯍꯥꯎ ꯈꯪꯉꯦ ꯌꯥꯔꯦ ꯃꯤꯅꯦ ꯌꯥꯔꯦ ꯑꯩꯅ ꯍꯦꯟꯅ ꯌꯥꯎꯖꯅꯤꯡꯗꯦꯕꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯐꯝꯃꯒ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯌꯦ ꯅꯣꯏ ꯑꯁꯤ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯕ ꯇꯣꯏꯅ ꯇꯝꯕꯤꯔꯕꯅꯤꯅ ꯑꯩꯁꯨ ꯐꯖꯅꯗꯤ ꯍꯩꯔꯦ ꯏꯕꯣ ꯅꯪ ꯑꯩꯈꯣꯏ ꯀꯅꯥ ꯇꯝꯕꯤꯔꯒꯦ ꯍꯥ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯕ ꯅꯪ ꯌꯥꯎꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯌꯥꯎꯕꯤꯔꯣ ꯉꯥꯏꯈꯣꯃꯦ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗꯅ ꯌꯥꯎꯕ ꯅꯠꯇꯤꯌꯦ ꯑꯋꯨꯕ ꯃꯤꯅ ꯀꯣꯂꯦꯖꯇꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯀ꯭ꯂꯥꯁ ꯌꯥꯎꯕꯤ ꯅꯣꯡ ꯇꯨꯗꯦ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯒꯤꯅꯦ ꯍꯥꯏꯁꯅꯣ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯎꯔꯤꯗꯨꯗꯤ 11 ꯀꯥꯏꯁꯦ 11 ꯏꯔꯝꯃꯦ ꯄꯥꯁ ꯑꯝꯇ ꯏꯔꯝꯗ꯭ꯔꯦ ꯄꯥꯁ ꯄ꯭ꯔꯃꯣꯁꯟ ꯍꯌꯦꯡꯅꯦ 12 ꯀꯥꯕ ꯃꯇꯝꯗꯅꯦ ꯐꯖꯅ ꯍꯣꯠꯅ ꯂꯣꯏꯔꯦ ꯆꯥꯝꯗꯤ ꯁꯛꯄꯨꯏꯅꯦ ꯐꯝ ꯇꯧꯁꯨ ꯉꯁꯤꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯃꯔꯨ ꯂꯩꯍꯧꯔꯦ ꯑꯝꯇ ꯂꯧꯔꯤꯑꯦꯕ ꯍꯩꯅꯦꯕꯣ ꯑꯁ ꯀꯩꯅꯣ ꯚꯥꯏ ꯇꯧ ꯂꯩꯗꯨꯕꯣ ꯀꯩꯅꯣ ꯁꯤꯅ ꯁꯤꯔꯣ ꯁꯨꯃꯥꯏ ꯆꯥꯗꯦꯕ ꯁꯤꯅꯦ ꯚꯥꯏ WY ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯗꯣ ꯚꯥꯏ ꯑꯩ ꯁꯤ ꯆꯥꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤꯁꯦ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯅꯤ ꯍꯥꯏꯕ ꯃꯪꯗꯕꯨ ꯃꯪ ꯏꯁꯥꯁꯤꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯃꯥꯡꯍꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏ ꯈꯪꯉꯕ ꯍꯥ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯏꯍꯩꯁꯤꯡ ꯇꯝꯍꯜꯂꯤꯁꯦ ꯁꯤꯒꯨꯝꯕ ꯅꯤꯁꯥꯁꯦ ꯆꯥꯅꯕ꯭ꯔꯣ ꯈꯨꯃꯣ ꯚꯥꯏ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯎꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦ ꯚꯥꯏ ꯚꯥꯏ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄꯅꯦ ꯅꯪꯒꯤ ꯊꯝꯃꯣꯏ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯚꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯅꯤꯁꯥꯁꯦ ꯅꯪ ꯏꯆꯜ ꯑꯃꯗꯤ ꯑꯩꯒꯤ ꯈꯜꯂꯒ ꯊꯥꯗꯣꯛꯑꯣ ꯚꯥꯏ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯗꯨꯁꯨ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯉꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯅꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯕ ꯖꯤꯒꯤ ꯅꯕꯥꯅꯤꯁꯨ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯦ ꯃꯤ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯃꯤꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯤꯁꯥꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯂꯧꯁꯜꯂꯕ ꯉꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯍꯥꯏꯌꯣ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯊꯣꯛꯄꯁꯨ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯀꯥꯎꯊꯣꯛꯄ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯊꯧꯕꯥꯜ
ngasi tachau center da chalagani hayeng tachau gyan taba misa mo oraga tholok tri faudi nang da thawoi ga fajana leminaramu ko tachau fajan chatlu ko bix da leire Nonglai, congratulations. Nang ngasi hanagi punsida amu halakpase. Yamagi thamoida yamna harauba amadi chauthokjaba fa. Masi punamakse inaugi akang ganba Phirep nani. Nasana phattaba lambi dudagi khong thangdoklage amu hanna mayai ka basnak sinararoi haina thongna fana lanthingna ngambadunani. Hoi sir. Aduga nangna yumda leitana leiba misa ama oiraklaba matamdo maduda yamna nangonda tawhaningbadi asine. Nisha sinaba sina kunaida afaba saukatpa karisu purakte haibase mayamda paujilga loinana thongna fana thabangna ulo mi ama khaktanu phawba mahaki leijaba haisingba thongna pangal khudingmakto madu sizinaraga sibagi dana sangsilaklabadi thaba ado mai pakpagi chance yamna wange aduna angam basangda drug ki mayokta mayamga puna hon aduna afaba maikeda sangsinba ngamba haibto oiro isalda su pau pikrabani fajana chalo Jan! da thawbu ga aiga tasabu upulai bani Itaw na haiba yakide haina aiba husipa warori bro itaw amuktang pokko miyoi mapokse ai khak nuai thokani khalubase ai yo khol lalam le itaw ai itaw da tasing na mai thire itaw ꯂꯥꯟꯗꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯀꯅꯥ ꯂꯩꯕꯒꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏꯕ ꯄꯣꯛꯅꯤ ꯅꯪ ꯑꯃ ꯂꯩꯔꯝꯃꯤ ꯑꯩ ꯑꯃ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯒꯗꯕꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯊꯧꯋꯥꯏ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯝꯒꯗꯕꯅꯤ ꯏꯇꯥꯎ Nisa haiba posakse phatte haibase aigi punsi warisina khudam oiraga unnabgidamak mayamda aina honajabane Maram aduna nisa haiba nisase khunai sidagi moro phangna muthakrase Akhoi isagi ithauda amani khanna mikup sidagi haujidagi akhoi akanba khongang changsinduna nisadagi inkhaliba tungi yumi singbo kannabgi damak akanba khongang chakseminarsi hairaga matang sida losinjage